Regional Institute of Medical Sciences ta BSc Nursing tamlibi Maheiroi ama ngasi hostel da Thouri Yanduna Leikhidre. Leikhidre bi Maheiroi adu Meghalaya gi Tura district ke West Garo Health gi ni hairi. Hauzik Mahak RIMS ta BSc Nursing gi 4th semester tamlibi Maheiroi ne RIMS ki nursing hostel gi Leibak Lei house ta leibani. Mahak na Thouri yalamliba mafam adu mahak na leiriba hostel adu gi nakan da leiba haukiba English ngani kumja ing kumja listing ani gatara taret ta maina chakraba hostel manungda yalambani ngasi ayuk pung nipan ga minute kun manga rom taba matamda boys hostel rom dagi uba miyoi singna mahak na leiriba hostel adugi warden da hairakpadagi khangbangam lakhibani hairi pawadu hek fangbaga lamfel police station gi team ama mafum adu laktuna yengsinke loinana forensic science ki team amasu laktuna misi asigi matangda kupna yengsinke mahak karigidamak kamdongna leitribano haibagi chap chaba paw khangmangamdri postmortem gidamak asiba hakchang jenims ke mirel sangda pukre hairi lamfel police station na thodok asigi matangda investigation chatharagani hairi